Lakhipuronline puthok-saba September gi tang 13 Jumsa kaisa numit ki Khomjinba Pao tabirasi. Ahanbada maroi Pao. Aikhoina chanariba chengda hakjangda kanaba machal kaya hapchinduna semba fortified rice chabana miyoibada kanaba phangbagi matangda workshop silangkhre. Durgaira thoromna lakpaga loinana maphamda setna chanaba phirol sing yenthokre. IIT da Tripura ki maitei macha Loitam Anurak Singha BTech tambagi khudong chapa phangle amasung khunja singna langban haisoi katpagi thoromda hikatlai tamnakhre. Haujik mapungoi Pao tabirasi. Aikhoina chanariba chengda hakjangda kanaraba machal kaya hapsenduna semba fortified rice chabana miyoibagi hakjangda phangba kanaba singi matangda food and public distribution loisingna Gujarat, Maharashtra, Chhattisgarh, Madhya Pradesh, Jharkhand, Telangana, Rajasthan, amadi Kerala gumba rajya singda hiramasigi matangda workshop seminar na chingba pangthoknanaba sem sakre. Panbajai Food Safety and Standard Authority of India FSSAI gi norms ki matungina fortified tauraba cheng kg amada iron milligram kunipan dagi milligram nifunithoi dasamik manga folic acid microgram humbutra manga dagi chamaga kun manga amadi vitamin B12 microgram suno dasamik taret manga dagi amadasamik ani manga yawgadabani haibagi wapam palli. Kendrana Rajya Sarkar singda fortified rice ki kanaba sing khanghanabagi damak miyambu bhab tahanaba workshop sing sillangnaba phangdokre. Gujarat Sarkar na lainga ki scheme da cheng fortification tobana piba kanaba singi matangda workshop sinkre. Durga ira thoromna lakpaga iroinana Silchar Ramkrishna Mission amadi Kalain Ramkrishna Sarada Seva Samiti na silangduna ningthau kaba numita Katigora Bidhan Sabha na konma maphamda se na chanaba phirol sing yenthokre. Hairiba numina sida Salimabad Khelma Part 5 amasung Kalain da miyoi lising amagi mathakta se na chanaba phirol sing Silchar Ramkrishna Mission gi maigedagi yenthokhi. Thoramda Ramkrishna Sarada Seva Samiti gi mihut kangbu sing su saruk yakhi. Nungairaba paujel Asangbam Honda Fuller Tol Jingya Lekaina Sinjalang Jaduna September Thagi Tang Taranithoi Tarahomdoi amadi Taramari Numit Humni Chubna Jiribam Irabot Statue gi mamangda Exchange Cum Loan Mela Pangthokjari Ngasimak Lengsin Biragu Ahanbagi oina sel kharatamak thijilaga Honda gi ahanba gari lobagi kudong chaba thamjari aduga special offer oina helmet ani kudol tamjagani. Asita sunatana adongi amanba scooty natraga bike pubiraklaga Honda gi anuba scooty natraga bike ta onthokpagi kudongchaba su thamjari. Hena kupa marul gi tamak Jiribam Irabot Statue gi mamangda pangthokjariba exchange cum loan mela sida lengsin birago natraga mobile number 7002530628 natraga 7002503231 asida pau phongnabiu. Elementary knowledge of animal husbandry and veterinary science ki lamda chahi amagi training course ki damak tongan by center singda class hayengdagi hauragani. Hairiba courses ki damak khangalaba candidate singna ngasigi manungda training center gi in charge cum course director ga unabiu haina School of Veterinary Science and Animal Husbandry Assam Gungur Silchar gi principal gi cherol amada khangalakli. Panbayai course asi chathagadaba center singdi School of Veterinary Science and Animal Husbandry Assam Gungur Silchar Kasar District IFM Rani Kamrup Metro District amasung School of Veterinary Science Bokaghat Golaghat Jilani. Indian Institute of Technology IIT da Tripura gi maitei macha Loitam Anurak Singha BTech tambagi kudong chapa phangle. Handakta pangthokiba Joint Entrance Examination JEE da percentile marputra nipan dasamik suino ahum phanglakhiba mahaki rank na 4545 ni. Tripura dagi maitei macha na IIT da BTech tamba mahakna ahanba oiragani. Panbayai lising ani ga 15 da IIT Kanpur dagi MTech loikiba Mayengbam Prithviraj Neris Arunachal Pradesh dagi BTech tawkibani.
लोइताम अनुराग मेकानिकल नत्रगा इलेक्ट्रॉनिक्स लौदुना तंबा पामली महा गवर्नमेंट की थबक तौबगी महुत्ता प्राइवेट की थबक तौबना हेना पामी हाइनसु फोंदोखी अनुराग सिंह अगरतला द पोखी मयुमना अभोयनगरदनी अपोक्प लोइताम अचंत सिंह FCI द थबक तौरी अपोक्पी की मिंगना चिंगांगबम निंगोल जुनु सिंह कौई मचिल मनाव अनि की मनुंगदा अनुरागना तोंबनी मचे त्रिपुरा यूनिवर्सिटी दा माइक्रोबायोलॉजी लौदुना MA तमली अनुराग मेट्रिक दा चादा मरफुतरा दशमिक निपान अदुगा हायर सेकेंडरी दना चादा मरफुतरा माथोई दशमिक सिनो मरी फंकी अखोई मिते त्रिपुरा दा एज अ माइनॉरिटी नि अखोई जामना सपोर्ट फंगदे तो आई इन द फ्यूचर आई विल ट्राई माय बेस्ट टू सपोर्ट स्पेशली चिल्ड्रंस फॉर माय कम्युनिटी एंड के आई विल आल्सो मैं ऐसे शू ट्राई तो नहीं मतलब हेल्प होना भी स्पेशली स्टूडेंट्स 4-5 फंगी जेंगी ये मतलब IIT दा मैकेनिकल या इलेक्ट्रॉनिक्स तमनी पापा ये लोइताम अचिंता सिंह कड़ी थबक हुई गए पापा जी FCI दा थबक सूरी जिरीबाम डिस्ट्रिक्ट की ओइना चिंगी लुचिंग सिंगी नुमित अमसुंग मियाम की नुमित लाकलिबा इराई नुमित सेप्टेम्बर की तांग 13 पांगथोकलगनी नुमित असिगा अयुक पुंग 9 दगिना नुंगथिल की पुंग अमा फावबा जिरीबाम की चिंगोंग लेकाइदा लेबा DC ऑफिस कॉम्प्लेक्स दा पांगथोकनी हाइरी अवांग पोसंगबम इम्फाल वेस्ट ना अहानबा खुंदाबा होकिबा पोसंगबम तुरेन की ताइनबा इपा इपु सिंगी लेरंबा इंगेल चिंगी चिंखोंगदा RK मिशन सिंदुना ngarang kunja singna hikat tamnakre chahi lisang sitna mission asina chatharakpa langban haisoi katpagi thorom asida mission asigi chief trustee Rajkumar Gunachandra na haudoktuna leikidraba ipai pusingda Imphal turelda hikat tamki matungda wari liba oza Irom Lasmonna Ram Tarpan gi maramda wari matek amali duna tahan ki bagalunana chagle nama chamina duna thorom adu loisin ki haina RK मिशन की पब्लिसिटी सेक्रेटरी TH बिमोला की चेरोल अमता फुंगदोरकले अरोइबदा मरोइबा पाव अमुखन्ना आइखोइना चानारी बचेंगदा हकचांगदा कानाबा मचल कया हापचिंदुना सेम्बा फोर्टिफाइड राइस चाबना मियोइबदा कानाबा फंगबगी मतंगदा वर्कशॉप सिलांखरे दुर्गाइरा थरमना लाकपगा लोइनना मफम सेना चानाबा फिरोल सिंग यंथोखरे IIT दा त्रिपुरा की मैते मचा लोइताम अनुराग सिंह BTech तंबगी खुदोंग चापा फंगले अमसुंग खुंजा सिंगना लांगबन हाइसोय कटपगी थरमदा हिकत लेकत तमनखरे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकचबा नसिगी ओइनदी मतंग असिदा लोइजरे।